आकाशवाणी इम्फाल Ngangom Kiran Pau Pajari Ahan Badamar Waiba Pau Mukhyamantri Yumnam Khyamchana Lusingba Mantri Mandal Karma Matamna Makhatana South Horakadagi Haibagi Chapchaba Pau Laitri Australia Sathariba AFC Women's Asian Cup ta Bharat team ki captain Oribi Suiti Devi Ngangbam Amadi Manipur ki Sanaroi Nipanda Rajapal Amasung Mukhyamantri na Yaipa Paujal Pikre Amasung America amasung Israel ki chungsinaba kangmuna Iran ki mathakta landaba haukraba matungda oirakliba phibam asi lusilakli Mukhyamantri Yumnam Khyamchana Lusingba Mantri Mandal Karma Matamna Makhatana South Horakadagi Haibagi Chapchaba Pau Laitri Thajaba Yaba Pau Singi Likhunna Hai Mantri Mandal South Thokpasi Haujik Pangthok Leba Yausang Kumhai Matungda oiraklabi yai Masigi matangna mahaki mot phongdokladuna Manipur University ki Law Department ki head Dr. Yumnam Premanandana asumna hai Leba amang phajana ngak si haiba taragadi full strength council minister si leba changi aduna constitution ki article 164 ki clause number 1a ki matungina minister ki minimum strength si 12 oikadabani 12 si athu matamda akhoi ki strength si pibiraga sarkar si phajana thabak toba changi natragadi akhoi ki democracy set pa parliamentary form of government steady leibak si popular government nga ka doini aduna athu matamda yaksang si loira kanda minister si expand tor ka Manipur government si full strength council minister leiraga leibak si fadana ngak pa adumba state am oigani haibase we thajajai Maragasida Mukhyamantri Yumnam Khyamchana Mamang Thagi Marida Mukhyamantri oina wasak lawba nimitta punna wasak lawmina khiba Upamukhyamantri ani amasung mantri ani na paigadaba bibhag sing rang lauthokre Upamukhyamantri Nyamsa Kipgyana Rural Development and Panchayati Raj Department amasung Tribal Affairs and Hills Department pairagani Upamukhyamantri Losi Dikhona Public Health Engineering Department amadi Forest Department pairagani Govindas Konthokjamna Home Department amadi Youth Affairs and Sports Department pairagani Khuraijam Local Singna Arts and Culture amadi Tourism Department pairagani Upamukhyamantri Singh amasung atai mantri singna paidaba department khudimak Mukhyamantri Yumnam Khyamchan Singna paikigani Rajya Police na hairi haukyo pung kunmari da Manipur ge santi raksa gi phibam punna yangmada santi oiri Manipur Police Control Room na thadorok cherol amada hai adumoinamak chingnaba mafam singna thibomba gi thabak chathaba masung jila amaga tainaba chingnaba mafam singda area domination tawbu gi thabak su makhata na chathari akaknaba paw sing khomjinduna madudu yumpham moiduna thibomba gi thabak kayamarum su leptana chathari maduda miyamdagi namduna sel khaiba masung criminal activities singda chenaba miyoi kya su phagat gi thabak leptana chathari Marga sidangarang Tenopal Police Station mapada hangdok liban naka check posta achat oksing sector wada thar gari amadegi WY tablet kilogram ani gram kuntra humdoi masung brown sugar kilogram makai amarom phagat le hairi Australia ra sathariba AFC Women's Asian Cup ki ngarang Bharat amasung Vietnam na sanakhiba match aduda Manipur masa mapan yawo Bharat ki nupi team na laukhiba thodang adu Rajapal Ajay Kumar Bhalana Bharat amasung Manipur ge sauthok chaningai oiba mikup ni haina singthakre ngarang match aduda higok masugi jersey litkibi Bharat ki sanaroi sing adabu higok masugi kai singni haina singtharaduna warol amada Rajapal na hai match aduda makoina utkiba thongna lingjen amadi hai singba singaduna Bharat team gi performance hena fajarakani habigi thajablai Indian senior women's national football team gi captain oiribi Suiti Devi Ngangbam na AFC Women's Asian Cup asida lauriba thodang musu Rajapal na thagatpa phongdokki Makhatana kan honaduna thangjinumi ki match ta hena fajaba performance pirapangam boirasno haina su Rajapal na yaipa paujel piri Australia ra sathariba AFC Women's Asian Cup ta Bharat ki nupi ki football team ki captain oribi Suiti Devi Ngangom da Mukhyamantri Yumnam Khyamchan na nungai phongdokpa galoina yaipa mangol pikre warol amada Mukhyamantri na hai Suiti Devi na lemjaningai oiraba Asian Cup asida Bharat team ki captain oirakpa si aikoi pumnamak ki oina sauthok chaningai ni Suiti Devi na thaksi khasi leina kathokpa galoina na thawai yauna sanaduna laibak asigi mingchat purakpangam oirasnu hairi Manipur miyang imhot sinduna Mukhyamantri na makhata na hai Bharat ki team na yamna saksina pukning changna madi thajaba galoina na sanaduna Manipur amasung Bharat po malem gi mamangda sauthok siba phanghan mangam oirasnu Manipur gi miyam amasung Bharat na makhoi gi damak leptuna leiri hainasu Mukhyamantri na pukning thawatki AFC Women's Asian Cup ta Manipur ki captain
Manipur ki campaign ngarang dagi hokre group stage ki waina ngarang Vietnam go sanaki Bharat ki hanba match da Vietnam na Bharat pu panjin ani amada thoikre group match ki Bharat ki ani shiba match lakli ba thang jinamit ki nungthil pung mari makhai da Japan ge chanagani group match se geroi ba match na thas ki tara gi nungthil pung ani makhai da Bharat na Chinese Taipei ga chanagani tabiri ba pawasi Akashvani Imphal dagini America masung Israel ge chungsinaba kangbuna Iran gi mathakta landaba haukraba matungda orekliba phimasi lusilakli landarak padugi paukhum oina Iran na Gulf leibak taret talaiba America gi base singda leptana khut halakli haukiba ahingda su Iran gi bomber singna Qatar da leiba America gi troops singda bomb thadanaba paishilakpada Qatar gi air defense system na kapthaduna mai pahan khidre Amoromda America gi defense secretary Pitte Hegseth na Bharat Mahasagar da Iran gi lal gi jahaz sama torpedo submarine dagi missile kaptuna ising da luphan khre haina dabi tawkre Pentagon lan asig mari lenan pibo warol amada Sri Hegseth na hai mamangi ahing da sathaki ba strike amada Iran gi lan gi jahaz ama luphan ki ba si malem gi ani shibalan jang matungda yakna bagi jahaz amada chawna ama ta thoanba handaki asina ahan mani Sri Lanka gi authorities singna hai thodok thopum dagi crew member kuntrani thoi kan mangamle Mahasagar adudagi asibhak chang kya marum su phangle soklaba kharana hospital da laying bagi thabak chathari Nongsup Asia masung Gulf lamdam da hojik orakleba phimasi gi yanglaga mapan thor mantraloina control room ama hangdokle control room ase ayuk pung mapan dagi numidang pung mapan phawa hangduna thamgani masigi telephone number singna 1800118797 natraga 01123012113 natraga 01123014104 natraga 01123017905 ni Maraga sida Air India na hojik nongchup Asia da warakliba phimasi gi yanglaga Toronto Frankfurt amasung Paris da ahenba flight ching thaduna Bharat masa sing lokthokpada mateng pangani haina laukthokre ngarangsu India Airlines na flight yankai tarit paiduna Gulf lamdamda pandun leramba Bharat masa sing hondorakhi ngasi phongwa pauche sing maroi pau sing dama hojik Devika Chingtham lere Devika Thagachari Kiran Yausang kumhaiga mari leinana press suti oikibadagi Imphal da phongba pauche sing phongnadre adum oinamak Chingi jila singda pauche sing phongli maru oiba pau khara lokhachari Manipur Sarkar na cabinet portfolio semkhibagi pau ngasi Chingda phongba pauche singi maru oiba pau sing oiri Tamenglong da phongba Ganfiu melda awang nongpok lamdam singi miyam da chathaba thawong singi mathakta Naga Students Federation na matik chaba action laukhatnaba haikibagi pau ani suba headline tawri Mukhya Mantri Khemchana mahaki minister singi portfolio semkhibagi pau Tamenglong Times da ahanba headline tawri Senapati da phongba Hills Hornbill Express da National Highway 2 da thohankiba amang ata singi mathakta Naga People's Organization na yaningdaba phongdokpagi pau maru oiba headline tawri Manipur CM na NPO gi mihutsing unaduna wari sanakibagi pau su pauche asida maru oiba pau oina phongli Kiran Thagachari Devika aroibada marweo pau amohanna Mukhyamantri Yumnam Khyamchana lusingba Mantri Mandal karma matamda makha tana sauthorkadagi haibagi chap chaba pau leitri Australia da chathariba AFC Women's Asian Cup da Bharat team gi captain noiribi Sweety Devika-Ngangom amadi Manipur gi sanaroi nipanda Rajyapal amasung Mukhyamantri na yaifa paujal pikre amasung America amasung Israel gi chungsinaba kangbuna Iran gi mathakta landaba haukraba matungda oirakliba phibam asi lusilakli Paulo Ijari